Manipur first palok thokadabani haiba demand da thawaina pontha pikraba Athouba pebam chitaranjan laikidaba Numit ningsingduna Manipuri Students Federation MSF na sinduna kunithoi Shuba Athouba Maheiroi singi Numit ngasi kwa kaithel takhelamam laikai gi ground Pangthok-Khre thoramadu da poirei lemarol gi president Suraisam Memcha MSRC gi former acting chairman Khaidamani COHR gi chairman Konsam Fulindro amuko gi president Sorokhaibam Sanjoy Amawawa gi president Wangkhem Ibema Takhelambam Laikai Youth Club ki President Boybi Pebam Amadi Observation Committee ki Chairman Suoiriba MSF ki President Hizam Rosan na President Member Singh oina saruk yake. Thoramadu mari lenan MSF ki President Hizam Rosan na hai India na lamdam asida chalairiba Black Law Armed Forces Special Powers Act 1958 ki mayokta kumza lising ani mari ki August tara mga numita masana masabu may thadok chaduna thawai na pontha pikraba Athouba pebam chitaranjan buning singduna ngasi Students Martyrdom Day gi thoramasi pangthokpani Manipur na India gi Fivanung da hek chan kibadagi ngasi fawbada lamdam asida khana chainaba amadi mihat mipun gi thodok kaya lepalaitana chathaduna lakli India na lamdam asida chalairiba Black Law gi marumda lamdam asigi miyoi kaya gi punsi khangu thakta mangkre viral loikiba video amada CRPF ki DG na aikhoida leingak na piriba nongmai maru asi kapna bani CRPF da chatharak operation da misi mina yaroppa matamda legal angle pumna mahakna loina thengnagani nongmai kapu haina phongdok ki buafa maduna makoina aikoi bukaram miteng di yengliba ge haiba mayek seng na takli India lengak na Manipur gi miyam de yengliba miteng asi karino haiba aikoi khangminaba matam yore India lengak na makhata na tarokadaba action pumna mak punna thengnanaba sem sarasi haina mahakna phongdoki Tongan ba ek lo kaya man thamaga jo tongan policy kaya mo hunga kanda akoi biyam isam kaya kot pan nairi isim na kaya ma yaholi masigi manung channa mu lamda masigi thokli birang asibun namthana bagi damakta koi jalengang na koi korba commando kaya ma thajala tuna thamsu laikre thamliba korba commando singa dubu interaction program taw na bagi damakta akoi ge CRPF ki DG GP Singh mama sama lakan da korba commando singa interaction program taw buda mana Pangthok kiba akoi ge video clip kaya ma koi thengna ba di media koi ge national media ma di local media sing da so koi ko taro ma kong gi su laikre masida paliti dengang na piri ba nungay maru asi kam na bani akoi ge miscreant sing neutralize to godong ni ai na lo na ya da sing neutralize to godong ni maru pang mutat ka dong na ko sing thong thi